Democratic Republic of Congo da Ebola virus paktaknana sandorakpana maram oiraga FIFA World Cup yengnaba Congo gi football lovers singna kakiba ticket ki senfam adu handokpiraknaba FIFA gi authority da taksinkhrai. Democratic Republic of Congo si kumjali singa maga chamapan humbutara mari gi matungda ahan boina tournament asida saruk yagadabani adumainamag Ebola virus paktaknana sandorakpa sina maram oiraga World Health Organization athasigi taratarukta public health emergency lauthoki baduna leibaga sigi football lovers sing US ta lakpada thingba laklaba yana leidi official singna phongdorakpagi matungina Central Amasung East Africa da hauzik Ebola gi case ni haina chingnaba case sama panrom leidi masigi mathakta laichat asi hek sandorakpadagi mioi chaniga kungo humdoi lekhidrei Laikidaba sing adugi manungda ayamba misingdi Democratic Republic of Congo dagi oiri masina maram oiraga Democratic Republic of Congo gi konung kinsasada laiba US Embassy na visa service suspend tawkhrabani World Health Organization na travel restriction thamnaba hairaktrabasu US na Democratic Republic of Congo Uganda natraga South Sudan na haukiba numit kunga mathoi asida chatluba nan American sing US ta changlakpada thingba thamkhrei Democratic Republic of Congo gi Football Federation FECOFA gi President Veron Mosengo Ombana hai World Cup ki ticket mamalasi kharat tangbana amuk hana khanabinaba FIFA da haijakhrei Democratic Republic of Congo gi fencing asi US ta chatuna masagi leba ki damak support tawba phangdaba si jairak pi boina thokle haiki panbaya badi US Canada amasung Mexico na host oiduna pangthokadoriba World Cup asigi ticket ki mamalasi kumjali singani ga kungani thogi Qatar da pangthokiba World Cup ki ticket mamaldagi saruk taret heli Democratic Republic of Congo na tournament asida group K da taduna Lakliba June tara tareta Portugal ga lamba thengnagadoribani